ꯋꯥꯔꯤꯁꯤꯒꯤ 15 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯌꯣ 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 ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯁꯣꯜꯂꯦ ꯃꯥꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯃꯌꯦꯡ ꯇꯥꯕꯗꯧꯅꯁꯨ ꯐꯥꯎꯏ ꯆꯩꯅꯥꯗꯣ ꯄꯥꯛ ꯍꯟꯗꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯣꯂꯥꯡꯈꯣꯛ ꯋꯥꯡꯕꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯞꯂꯒ ꯂꯩꯕ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯛꯂꯦ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯂꯩꯔꯦꯟꯅꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕꯗꯣ ꯂꯩꯔꯦꯟꯅ ꯃꯌꯥꯏ ꯊꯤꯒꯥꯡꯗ ꯇꯦꯛꯂꯤꯕ ꯄꯣꯂꯥꯡꯈꯣꯛꯇꯣ ꯃꯈꯨꯠꯇꯨꯅ ꯍꯥꯏꯐꯦꯠꯇꯪꯗꯤ ꯊꯦꯡꯂꯤꯕ ꯄꯣꯂꯥꯡꯈꯣꯛꯀꯤ ꯋꯥꯁꯥꯡꯗꯣ ꯇꯦꯛꯂꯝꯕꯗꯒꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯀꯔꯤꯝꯇ ꯇꯧꯗꯕꯒꯨꯝ ꯍꯟꯖꯤꯟꯈꯤ ꯃꯥꯒꯤ ꯃꯁꯥꯗ ꯃꯇꯤꯛ ꯃꯌꯥꯏ ꯐꯨꯗꯣꯛꯂꯦ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ ꯑꯃꯨꯛ ꯈꯥꯛꯄꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯍꯦꯛ ꯆꯤꯠꯊꯗꯅ ꯇꯥꯊꯣꯠꯁꯨ ꯇꯥꯊꯣꯠ ꯊꯥꯖꯔꯨꯗꯦ ꯆꯃꯝꯅꯕ ꯐꯥꯎꯏ ꯈꯨꯠꯅ ꯈꯖꯤꯛꯇ ꯊꯦꯡꯕꯗ ꯄꯣꯂꯥꯡꯈꯣꯛꯇꯨꯅ ꯀꯩꯁꯨ ꯇꯧꯗꯅ ꯍꯟꯖꯤꯟꯈꯤꯕꯗꯨꯗ ꯁꯥꯊꯤꯅ ꯃꯁꯥꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯥꯊꯣꯠꯅ ꯁꯣꯜꯂꯦ ꯉꯔꯥꯡꯒꯤ ꯉꯈꯥ ꯃꯥꯒꯨꯝꯕꯅ ꯉꯥꯔꯦꯜꯒ ꯍꯧꯔꯗꯅ ꯂꯩꯔꯦꯅ ꯉꯥꯔꯦꯜ ꯍꯧꯔꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅꯤꯡꯕ ꯂꯩꯔꯗꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕ ꯇꯝꯃꯨ ꯅꯊꯟꯇ ꯆꯤꯟꯕꯥꯜ ꯃꯌꯥꯗ ꯍꯌꯤꯡ ꯉꯪꯕꯒꯨꯝ ꯉꯔꯪ ꯉꯔꯪ ꯉꯪꯉꯤꯗꯨꯅ ꯀꯔꯤ ꯀꯥꯟꯅꯅꯤ ꯇꯥꯊꯣꯠ ꯏꯉꯪꯉꯛꯏ ꯂꯩꯔꯦꯟꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯇꯥꯊꯣꯠꯁꯨ ꯈꯨꯝꯂꯛꯑꯦ ꯍꯥꯏ ꯑꯉꯥꯡꯅꯅꯦ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯅꯪꯅ ꯇꯧꯔꯤꯈꯩꯅ ꯍꯥꯏꯔꯤꯈꯩꯅ ꯌꯥꯕ ꯑꯩꯅ ꯋꯥ ꯃꯊꯛ ꯈꯖꯤꯛꯇꯪ ꯊꯥꯡꯂꯒꯅ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯗꯣꯝꯕꯤꯗꯨ ꯎꯠꯂꯦ ꯂꯩꯔꯦꯟꯅ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯝꯅꯗꯤ ꯑꯩꯉꯣꯟꯗ ꯀꯩꯗꯧꯅꯨꯡꯗ ꯇꯧꯕ ꯌꯥꯔꯣꯏ ꯈꯪꯉꯕ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯦꯟ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯥꯕ ꯋꯥꯀꯣꯛ ꯑꯃ ꯄꯥꯏꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯊꯣꯠꯀꯤ ꯃꯆꯥꯗ ꯀꯜꯂꯛꯏ ꯇꯥꯊꯣꯠ ꯏꯉꯛꯉꯛꯏ ꯑꯃꯝꯕꯗꯨꯗ ꯅꯣꯡꯖꯨ ꯃꯔꯛꯇꯨꯗ ꯄꯣꯄꯥ ꯄꯣꯄꯥ ꯍꯥꯏꯗꯨꯅ ꯀꯟꯁꯤꯜꯂꯛꯄꯗꯨꯗ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯃꯁꯥꯗꯣ ꯋꯥꯈꯜꯁꯨ ꯑꯣꯏꯍꯧꯗꯦ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯁꯜꯂꯒ ꯇꯥꯔꯤꯉꯩ ꯐꯖꯅ ꯍꯧꯒꯠꯄ ꯐꯥꯎꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯗꯨꯒ ꯐꯨꯖꯤꯜꯂꯛꯄꯁꯤꯗ ꯑꯣꯏꯔꯦ ꯃꯥꯅ ꯃꯊꯣꯡ ꯈꯪꯗ꯭ꯔꯤꯕ ꯇꯥꯊꯣꯠꯇꯨꯃ ꯐꯨꯕꯗ ꯋꯥꯀꯣꯛꯇꯣ ꯃꯅꯥꯝ ꯇꯥꯔꯦ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯤ ꯇꯥꯊꯣꯠ ꯑꯗꯨꯕꯨ ꯃꯥꯅ ꯀꯞꯂꯤꯕꯗꯣ ꯅꯣꯡ ꯃꯈꯣꯜꯗꯨꯅ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯅꯣꯡ ꯃꯈꯣꯜꯗꯨꯅ ꯃꯥꯅ ꯀꯞꯂꯤꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯑꯣꯏꯔꯦ ꯇꯥꯊꯣꯠꯇꯣ ꯆꯩꯅꯥꯈꯣꯜꯗꯨꯅ ꯍꯤꯞꯊꯔꯒ ꯂꯩ ꯂꯩꯃꯥꯏꯗꯨꯗ ꯂꯩꯔꯦꯟꯅ ꯆꯪꯁꯤꯜꯂꯛꯂꯒ ꯇꯥꯊꯣꯠꯀꯤ ꯂꯋꯥꯏꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯂꯋꯥꯏꯗꯨ ꯄꯥꯏꯕꯗ ꯇꯥꯊꯣꯠꯀꯤ ꯃꯁꯥꯗ ꯌꯥꯎꯕ ꯃꯌꯥꯏ ꯄꯨꯝꯕ ꯏꯁꯤꯡ ꯃꯅꯤꯜ ꯑꯣꯏꯗꯨꯅ ꯄꯥꯏꯊꯣꯔꯛꯑꯦ ꯑꯗꯨꯒ ꯂꯩꯔꯦꯟꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯈꯣꯏꯗꯧ ꯋꯥ ꯁꯥꯟꯅꯕꯗꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯔꯛꯄꯤ ꯇꯞꯅ ꯇꯞꯅ ꯅꯍꯥ ꯑꯣꯏꯊꯣꯔꯛꯄꯤ ꯇꯥꯊꯣꯠꯇꯣ ꯑꯍꯜ ꯑꯃꯨꯛ ꯇꯞꯅ ꯇꯞꯅ ꯑꯣꯏꯁꯤꯜꯂꯛꯂꯦ ꯅꯧꯊꯣꯛꯂꯝꯕ ꯎꯟꯁꯥꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯈꯨꯏꯖꯤꯜꯂꯛꯂꯦ ꯆꯥꯟꯅꯅ ꯂꯩꯔꯦꯟꯅ ꯂꯥꯛꯆꯔꯛꯑꯦ ꯄꯣꯂꯥꯡꯈꯣꯛ ꯋꯥꯡꯕꯗꯨꯗ ꯂꯦꯞꯂꯨꯕ ꯂꯩꯃꯥꯡꯁꯤꯡꯒꯤ ꯂꯥꯏꯔꯨꯞ ꯇꯤꯜꯂꯨꯕꯅ ꯂꯩꯔꯦꯟ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯏꯔꯁꯨ ꯃꯌꯥꯏ ꯍꯦꯟꯕꯤ ꯑꯣꯏꯔꯦ ꯂꯩꯔꯦꯟꯅ ꯑꯕꯣꯛ ꯇꯥꯊꯣꯠ ꯑꯕꯣꯛ ꯐꯝꯇꯣꯟ ꯀꯥꯔꯕꯤ ꯅꯪꯅ ꯃꯧ ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯅꯤꯡꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯙꯧꯒ ꯅꯪꯒ ꯌꯥꯅꯗ꯭ꯔꯒ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯎꯠꯁꯤꯜꯂꯒ ꯆꯥꯗꯨꯒꯤ ꯍꯣꯠꯅꯔꯤꯁꯤꯅ ꯀꯔꯤꯒꯤ ꯑꯗꯨꯕꯨ ꯅꯪ ꯁꯤꯃꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯖꯤꯜꯂꯨ ꯑꯩ ꯂꯩꯔꯦꯟꯅꯤ ꯇꯨꯡ ꯃꯥꯡ ꯂꯣꯏꯅ ꯎꯕ ꯉꯝꯕꯤ ꯂꯨꯈꯝꯗ ꯃꯤꯠ ꯄꯥꯟꯕꯤ ꯑꯩ ꯑꯃ ꯅꯪꯅ ꯏꯇꯠ ꯇꯠꯇꯅ ꯃꯥꯡꯅꯕ ꯁꯤꯟꯕꯒꯤ ꯆꯩꯔꯥꯛꯇꯤ ꯅꯪꯒꯤ ꯉꯁꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯁꯨꯕꯅ ꯐꯪꯕ ꯇꯥꯕ ꯀꯔꯤ ꯀꯥꯏꯒꯦ ꯇꯥꯊꯣꯠ ꯃꯁꯥꯗꯣ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯂꯩꯔꯦꯟ ꯑꯩꯁꯨ ꯅꯕꯣꯛ ꯀꯨꯝꯕꯤꯅꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯂꯩꯔꯦꯟ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯦ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯇꯧꯁꯤꯟꯅꯔꯤꯔꯣ ꯃꯍꯨ ꯄꯥꯟꯕ ꯂꯤꯟꯅ ꯁꯪꯒꯣꯝ ꯊꯣꯛꯏ ꯍꯥꯏꯕ ꯇꯥꯗꯔꯤ
ꯅꯪꯗꯤ ꯂꯤꯟꯅꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕꯁꯨ ꯉꯝꯂꯣꯏ ꯋꯥꯔꯧꯅꯨ ꯑꯕꯣꯛ ꯇꯥꯊꯣꯠ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦ ꯅꯍꯥꯟꯈꯩ ꯅꯪꯅ ꯍꯩꯔꯨꯕ ꯃꯍꯩ ꯑꯃꯗꯤ ꯅꯌꯥꯏ ꯄꯨꯝꯕ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯑꯕꯣꯛ ꯇꯥꯊꯣꯠ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯔꯨꯔꯣ ꯇꯥꯊꯣꯠꯅ ꯅꯠꯇꯦ ꯂꯩꯔꯦꯟ ꯑꯗꯨꯝꯅ ꯇꯧꯅꯨ ꯅꯪꯒꯤ ꯅꯕꯣꯛ ꯇꯥꯊꯣꯠ ꯂꯥꯜꯂꯦ ꯑꯩ ꯅꯪꯒꯤ ꯅꯈꯥ ꯊꯥꯅ ꯂꯩꯔꯨ ꯍꯥꯏꯔꯁꯨ ꯂꯩꯔꯒꯦ ꯑꯩꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛꯇꯨꯗꯤ ꯄꯤꯕꯤꯒꯅꯨ ꯂꯩꯔꯦꯟ ꯃꯈꯥ ꯇꯥꯔꯦ ꯈꯥꯏꯅꯔꯝꯗꯥꯏ ꯌꯣꯡ ꯃꯥꯟꯕꯤ ꯑꯕꯣꯛ ꯇꯥꯊꯣꯠ ꯑꯩꯒꯤ ꯏꯃꯥ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯅꯪꯗꯤ ꯑꯩꯅ ꯀꯔꯤ ꯑꯣꯏꯗꯨꯅ ꯊꯥꯖꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯊꯣꯠꯇꯣ ꯈꯧꯔꯤ ꯆꯔꯝꯗꯨ ꯃꯦꯠꯂꯒ ꯍꯥꯠꯇꯣꯛꯂꯦ ꯂꯩꯔꯦꯟꯅ ꯂꯩꯔꯦꯟꯅ ꯁꯤꯔꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯇꯥꯊꯣꯠꯀꯤ ꯍꯛꯆꯥꯡ ꯑꯗꯣ ꯑꯍꯤꯡ ꯑꯗꯨꯗ ꯈꯣꯡꯒꯤ ꯈꯣꯡꯂꯝ ꯑꯃꯗ ꯊꯥꯗꯔꯨꯔꯦ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯂꯩꯔꯦꯟꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩ ꯂꯩꯔꯦꯟꯅꯤ ꯁꯖꯤꯕꯨꯗ ꯁꯥꯠꯄ ꯂꯩꯅꯝ ꯆꯥꯎꯕꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟꯗꯨꯃꯛꯇꯤ ꯅꯠꯇꯦ ꯂꯩꯅꯝ ꯆꯦꯟꯗꯕꯤ ꯍꯨꯒꯤ ꯃꯌꯥꯏ ꯆꯦꯟꯕꯤ ꯂꯩꯔꯦꯟꯅꯤ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯃꯤ ꯑꯃꯇ ꯂꯦꯝꯅ ꯇꯣꯛꯑꯣꯏ ꯀꯔꯤ ꯊꯣꯛꯂꯦ ꯇꯥꯊꯣꯠ ꯏꯕꯦꯝꯃ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯒꯤ ꯃꯍꯩ ꯋꯥꯔꯧ ꯌꯥꯗꯦ ꯈꯣꯡꯂꯝꯁꯤꯗ ꯅꯊꯟꯇ ꯌꯥꯇꯥ ꯍꯧꯔꯣ ꯅꯪꯗꯤ ꯈꯣꯡꯂꯝꯁꯤꯗ ꯃꯤꯅ ꯎꯗꯕ ꯏꯁꯤꯡꯗ ꯏꯔꯥꯛꯅꯗꯨꯗ ꯁꯤꯕ ꯅꯠꯇ꯭ꯔꯒ ꯂꯥꯏꯅ ꯂꯧꯔꯒ ꯁꯤꯕ ꯑꯗꯨꯝ ꯃꯥꯜꯂꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯔꯦꯟ ꯈꯣꯡꯂꯝ ꯃꯄꯥꯗꯨꯗꯒꯤ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯑꯦ ꯑꯗꯨꯒ ꯄꯣꯂꯥꯡꯈꯣꯛ ꯃꯄꯥꯗꯨꯗ ꯂꯦꯞꯂꯔꯦ ꯉꯁꯤ ꯑꯍꯤꯡꯕ ꯍꯥꯏꯕ ꯑꯍꯤꯡꯕꯁꯤꯗꯒꯤ ꯃꯥꯒꯤ ꯃꯁꯥꯗ ꯊꯣꯏꯅ ꯑꯀꯤꯕ ꯀꯅꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯔꯦꯟ ꯄꯣꯂꯥꯡꯈꯣꯛꯇꯨꯗ ꯂꯦꯞꯄꯦ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯗꯨ ꯊꯣꯛꯂꯛꯑꯦ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯒ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕ ꯌꯥꯔꯦꯀꯣ ꯍꯣꯏ ꯑꯩ ꯏꯁꯥꯅ ꯌꯥꯔꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯖꯔꯦ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯂꯒ ꯅꯈꯣꯏꯒꯤ ꯆꯛꯊꯥ ꯁꯣꯏꯗꯅ ꯇꯝꯒꯅꯤ ꯑꯩꯅ ꯂꯩꯔꯦꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯗꯨꯅ ꯑꯄꯦꯟꯕ ꯐꯥꯎꯔꯦ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯗꯨꯅ ꯅꯪꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯄꯣꯂꯥꯡꯈꯣꯛ ꯋꯥꯡꯃꯁꯤꯗ ꯂꯦꯞꯄ ꯈꯨꯗꯤꯡ ꯅꯪꯒꯤ ꯃꯌꯥꯏ ꯍꯦꯟꯒꯠꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯀꯥꯎꯒꯅꯨ ꯂꯩꯔꯦꯟꯅ ꯄꯥꯎꯈꯨꯝ ꯂꯩ ꯍꯣꯏ ꯀꯥꯎꯔꯣꯏꯌꯦ ꯉꯁꯤꯗꯒꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯄꯤ ꯃꯄꯥ ꯁꯛꯂꯕꯅꯤ ꯍꯛꯆꯥꯡꯁꯤꯅ ꯂꯦꯡꯂꯤꯈꯩꯗꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯎꯀꯜꯅꯤ ꯂꯩꯔꯦꯟ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯣ ꯇꯥꯕꯗ ꯂꯩꯃꯥꯡꯁꯤꯡ ꯑꯗꯣ ꯑꯄꯦꯟꯕ ꯄꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯡꯂꯝꯗ ꯇꯥꯗꯨꯅ ꯂꯩꯕ ꯇꯥꯊꯣꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯊꯦꯡꯅꯕ ꯃꯤ ꯌꯥꯎꯔꯨꯔꯦ ꯑꯉꯛꯄꯅꯤ ꯉꯔꯥꯡ ꯂꯩꯔꯦꯟꯅ ꯈꯧꯔꯤ ꯆꯔꯝ ꯃꯦꯠꯈꯤꯕꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨꯗ ꯃꯃꯤ ꯈꯖꯤꯛꯇ ꯐꯥꯎꯕ ꯇꯥꯗꯦ ꯃꯌꯥꯝꯅ ꯏꯁꯤꯡꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯅꯤ ꯂꯩꯔꯦꯟ ꯁꯛꯆꯨꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯦ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ ꯃꯥꯒꯤ ꯃꯤꯅꯣ ꯃꯥꯒꯤ ꯃꯤꯠꯆꯤ ꯂꯩꯀꯥꯏ ꯄꯥꯈꯪ ꯐꯥꯎꯕ ꯂꯩꯀꯥꯏ ꯄꯟꯕ ꯂꯥꯅꯤꯡꯗꯦ ꯂꯩꯀꯥꯏ ꯊꯪꯅꯕ ꯈꯨꯟ ꯊꯪꯅꯕ ꯄꯥꯈꯪ ꯀꯌా ꯐꯥꯎꯕ ꯂꯩꯔꯦꯟ ꯂꯨꯝꯕ ꯂꯥꯛꯄꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ ꯂꯩꯔꯦꯟꯒꯤ ꯋꯥꯍꯧꯗꯒꯤ ꯄꯥꯈꯪ ꯃꯁꯦꯟ ꯐꯨꯅꯕꯗ ꯈꯥꯝꯗꯣꯛꯅꯕꯒꯗ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯔꯦ ꯂꯩꯁꯥꯕꯤ ꯃꯥꯗꯤ ꯌꯨꯝꯗꯨꯗ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯅꯥꯏꯇꯣꯝ ꯂꯩꯔꯦ ꯂꯩꯔꯦꯟꯅ ꯁꯨꯝꯅ ꯁꯥꯠꯇꯣꯔꯛꯄ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕꯤ ꯇꯃꯨꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯃꯥꯟꯅꯕꯤ ꯆꯥꯎꯕ ꯀꯧꯕ ꯑꯃꯒ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯄꯨꯈ꯭ꯔꯤꯗ ꯆꯤꯡꯍꯤ ꯁꯝꯕꯥꯜ ꯂꯥꯡꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯆꯥꯎꯕ ꯑꯃꯗꯤ ꯇꯃꯨꯕꯤ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯏꯇꯥ ꯇꯥ ꯆꯤꯡꯂꯦꯝꯕꯗꯣ ꯅꯍꯥꯟ ꯂꯩꯔꯦꯟ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗ ꯆꯠꯍꯧꯕꯅꯤ
ꯑꯁꯦꯡꯀꯤꯔꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯁꯤꯕꯨ ꯑꯩꯅ ꯍꯥꯏꯖꯤꯟꯒꯗ꯭ꯔꯥ ꯏꯇꯥ ꯇꯃꯨꯕꯤ? ꯅꯨꯄꯥ ꯃꯈꯩ ꯃꯉꯣꯟꯗ ꯁꯨꯔꯨ ꯁꯨꯔꯨ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯊꯋꯥꯏꯅ ꯈꯟꯖꯔꯤꯕ ꯇꯥ ꯆꯤꯡꯂꯦꯝꯕꯁꯨ ꯌꯥꯎꯔꯕꯀꯣ? ꯈꯪꯗ꯭ꯔꯦꯗ ꯂꯪꯊꯥꯛ ꯍꯩꯕꯤ ꯃꯌꯥꯝ ꯊꯣꯛꯂꯛꯄꯁꯤꯗ ꯃꯥꯒꯤ ꯂꯩꯔꯦꯟ ꯍꯥꯏꯕꯤ ꯄꯤꯗꯠ ꯄꯥꯗꯠꯄꯤꯗꯨꯗ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯁꯤꯜꯂꯤꯕꯁꯦ? ꯈꯪꯗ꯭ꯔꯦꯗ ꯏꯇꯥ, ꯑꯗꯨꯗꯤ ꯑꯩꯉꯣꯟꯗꯒꯤ ꯂꯩꯔꯦꯟ ꯍꯥꯏꯗꯨꯅ ꯀꯔꯤꯗ ꯐꯖꯕ ꯍꯦꯟꯒꯦ? ꯏꯇꯥꯅ ꯍꯦꯜꯂꯤꯗ ꯃꯉꯣꯟꯗꯒꯤ ꯐꯅ ꯌꯥꯝꯅ꯫ ꯀꯥꯟꯅꯗꯦ, ꯀꯅꯥꯅꯣ ꯇꯥꯟꯅꯔꯒ ꯇꯥ ꯆꯤꯡꯂꯦꯝꯕꯁꯦ ꯐꯥꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯩꯔꯦꯟ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏ꯫ ꯑꯌꯨꯛꯇꯨꯗ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ꯫ ꯅꯤꯡꯗꯨ ꯌꯩꯕꯤ ꯁꯝꯂꯥꯡꯅ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯄꯥꯛꯊꯔꯒ ꯏꯁꯤꯡ ꯁꯣꯛꯄꯗ ꯁꯝꯗꯣꯟꯁꯤꯡ ꯑꯗꯣ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡꯗꯨꯗ ꯏꯆꯥꯏ ꯆꯥꯏꯔꯦ꯫ ꯑꯎꯕꯅ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤ ꯇꯃꯨꯕꯤꯗꯤ꯫ ꯃꯇꯥꯡ ꯆꯥꯔꯦ, ꯋꯥ ꯈꯔꯗꯤ ꯍꯥꯏꯍꯧꯒꯦ ꯈꯜꯂꯤ꯫ ꯊꯣꯡꯒ꯭ꯔꯥꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯒ ꯄꯨꯈ꯭ꯔꯤ ꯂꯩꯔꯥꯏꯗꯨ ꯇꯝꯅ ꯀꯥꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯇꯃꯨꯕꯤꯅ "ꯉꯥꯏꯈꯣ, ꯋꯥ ꯉꯥꯡꯅꯈꯤꯁꯤ"꯫ ꯏꯉꯛꯉꯛꯅ ꯂꯩꯔꯦꯟꯁꯨ "ꯀꯔꯤ ꯋꯥꯅꯣ"? ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ "ꯋꯥ ꯍꯥꯏꯗꯤ ꯋꯥꯅꯤ, ꯀꯣꯏꯊꯣꯛꯇꯕꯤꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯅꯃꯤꯠ ꯌꯥꯝꯅꯨ, ꯅꯨꯃꯤꯠ ꯂꯩꯗꯧꯅ ꯑꯑꯣꯟ ꯑꯑꯣꯟ ꯆꯥꯅꯨ, ꯈꯔꯁꯨ ꯂꯦꯝꯅ ꯂꯩꯌꯨ꯫ ꯑꯐꯕ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯊꯣꯛꯂꯒ ꯍꯥꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯃꯈꯣꯡꯅ ꯊꯨꯡꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯑꯐꯕ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ"꯫ ꯇꯃꯨꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯡꯗꯨ ꯑꯩꯗꯤ ꯋꯥꯈꯜ ꯑꯝꯇ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯅꯪꯗꯤ ꯇꯥꯔꯣꯏꯌꯦ, ꯀꯗꯥꯏꯗꯒꯤ ꯇꯥꯅꯤ? ꯇꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯂꯕꯗꯨꯗ꯫ ꯑꯩꯗꯤ ꯀꯣꯆꯤ ꯀꯣꯔꯥꯡꯁꯦ ꯍꯩꯇꯦ꯫ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯣ ꯍꯥꯏꯔꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ꯫ ꯅꯪꯅ ꯑꯩꯒꯤ ꯀꯥꯗ ꯌꯦꯠꯂꯦ꯫ ꯑꯩꯅ ꯀꯔꯤ, ꯀꯔꯝ ꯀꯥꯟꯗ, ꯀꯗꯥꯏꯗ, ꯀꯔꯝꯅ ꯅꯪꯒꯤ ꯅꯀꯥꯗ ꯌꯦꯠꯂꯤꯕ? ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯋꯥꯏ ꯍꯥꯏꯕꯗꯣ ꯌꯥꯝ ꯆꯨꯝꯃꯤ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯐꯝ ꯊꯣꯛꯂꯕꯅꯤ꯫ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦ꯫ ꯑꯩꯕꯨ ꯏꯔꯥꯜ ꯁꯤꯒꯅꯨ, ꯑꯩꯅ ꯅꯉꯣꯟꯗ ꯌꯦꯠꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯗꯤ ꯑꯩꯉꯣꯟꯗꯁꯨ ꯀꯥꯏꯕꯤꯔꯛꯀꯅꯨ, ꯃꯤꯉꯣꯟꯗꯁꯨ ꯂꯥꯟꯖꯔꯣꯏ ꯍꯥꯏꯗꯨꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯔꯝ ꯆꯥꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯤꯁꯤꯕꯣ? ꯉꯝꯃꯦ, ꯍꯩꯃꯥ ꯌꯥꯝ ꯉꯝꯃꯦꯃꯦ, ꯁꯥꯊꯤꯅ ꯁꯤꯗꯤ꯫ ꯑꯩꯉꯣꯟꯗ ꯆꯥꯒꯦꯒ ꯇꯧꯏꯅꯦ, ꯃꯁꯥꯒꯤ ꯃꯔꯥꯜ ꯇꯥꯛꯎꯔꯒ꯫ ꯃꯌꯦꯛ ꯁꯦꯡꯗꯕ, ꯋꯥꯍꯟꯊꯣꯛ ꯂꯩꯇꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯒ ꯑꯩꯕꯨ ꯍꯨꯂꯥꯟꯅꯅꯕ ꯁꯤꯟꯒꯅꯨ꯫ ꯃꯌꯦꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯈꯟꯖꯕ ꯇꯥ ꯆꯤꯡꯂꯦꯝꯕꯗꯣ ꯅꯪꯅ ꯇꯠꯇꯅ ꯀꯥꯏꯍꯧꯕꯗꯒꯤ ꯅꯈꯣꯏ ꯊꯣꯡꯒꯥꯟꯗ ꯅꯨꯡꯇꯤꯒꯤ ꯂꯤꯄꯠ ꯂꯤꯄꯠ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯥ? ꯁꯤꯗꯕꯨ ꯀꯔꯝꯅ ꯅꯪꯅ ꯑꯩꯒꯤ ꯏꯀꯥꯗ ꯌꯦꯠꯇꯦ ꯍꯥꯏꯒꯅꯤ? ꯄꯤꯡ ꯂꯥꯎꯏ ꯂꯩꯔꯦꯟ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯏ, ꯃꯔꯝ ꯆꯥꯗꯅ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯛꯄꯁꯦ꯫ ꯂꯩꯔꯦꯟ "ꯇꯃꯨꯕꯤ, ꯂꯩꯀꯥꯏ ꯏꯕꯨꯡ ꯑꯃꯗ ꯅꯠꯇꯕ ꯃꯤ ꯑꯃꯗ ꯌꯦꯡꯕꯗꯣ ꯑꯩꯗꯤ ꯅꯠꯇꯦ"꯫ ꯇꯃꯨꯕꯤꯅ ꯄꯥꯎꯈꯨꯝꯃꯤ꯫ "ꯏꯁ, ꯂꯩꯀꯥꯏ ꯏꯕꯨꯡ ꯑꯗꯨꯅ ꯅꯪꯒꯤ ꯆꯤꯟ, ꯊꯃꯣꯏꯗꯗꯤ ꯄꯥꯝꯃꯨꯕ꯫ ꯌꯥꯔꯦ, ꯃꯈꯥ ꯇꯥꯔꯅꯨ꯫ ꯃꯔꯤ ꯂꯩꯅꯗꯕ ꯋꯥꯐꯝꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯩꯅꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯃꯣꯏ꯫ ꯏꯁ ꯏꯁ ꯏꯁ, ꯅꯥꯊꯩꯅꯕ ꯍꯣꯠꯅꯅꯨ, ꯅꯪꯒ ꯑꯣꯟꯁꯤꯟꯅꯕ ꯂꯦꯝꯗꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯦꯟ ꯁꯅꯥꯕꯨꯟꯗꯨ ꯌꯦꯞꯂꯒ ꯈꯣꯡꯊꯥꯡ 3ꯂꯛ ꯊꯥꯡꯇꯣꯔꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯃꯨꯛ ꯇꯃꯨꯕꯤꯅ "ꯌꯥꯝꯅ ꯂꯦꯝꯃꯤꯀꯣ, ꯁꯥꯖꯠ ꯂꯤꯆꯠ ꯆꯨꯝꯗꯕꯤ ꯅꯃꯥ, ꯃꯋꯥ ꯅꯥꯏꯒꯤꯕꯤꯒꯤ ꯃꯆꯥ, ꯅꯪꯅ ꯂꯦꯝꯗꯅ ꯀꯌꯥꯝ ꯂꯦꯝꯗꯣꯏꯅꯣ"꯫ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯦ꯫ ꯁꯅꯥꯕꯨꯟꯗꯣ ꯂꯩꯃꯥꯏꯗ ꯊꯅꯝꯂꯒ ꯑꯐꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯩꯔꯦꯟꯅ ꯃꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯑꯣꯜꯂꯒ ꯊꯥꯏ ꯇꯃꯨꯕꯤꯒꯤ꯫ ꯇꯃꯨꯕꯤꯗꯣ ꯇꯔꯪ ꯃꯥꯂꯪꯕ ꯏꯆꯠ ꯆꯠꯂꯦ꯫ ꯇꯃꯨꯕꯤꯗꯣ ꯀꯞꯂꯤ ꯀꯞꯂꯤ ꯏꯀꯥꯏ ꯍꯪꯒꯣꯏ ꯁꯪꯉꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ꯫ ꯆꯥꯎꯕꯅ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯒꯦ ꯇꯧꯔꯕꯁꯨ ꯂꯥꯛꯇꯨꯅ ꯏꯜꯂꯛꯄꯗ ꯆꯥꯎꯕꯗꯣ ꯄꯨꯈ꯭ꯔꯤ ꯂꯩꯔꯥꯏꯗꯨ ꯇꯝꯅ ꯑꯣꯟꯊꯔꯦ꯫ ꯆꯥꯎꯕꯅ "ꯍꯣ ꯏꯃꯥ,
ꯃꯁꯤꯗꯤ ꯃꯆꯤꯡ ꯃꯁꯣꯜ ꯑꯃꯅꯤꯅ ꯂꯩꯔꯦꯟ ꯍꯥꯏꯔꯦ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ ꯇꯃꯨꯕꯤ ꯃꯔꯤ ꯂꯩꯅꯗ꯭ꯔꯕ ꯑꯩꯒꯤ ꯏꯃꯥꯗꯨꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯄꯜꯂꯛꯄ ꯊꯣꯛꯂꯕ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯃꯥꯡꯉꯦ ꯈꯪꯉꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯔꯦꯟ ꯌꯥꯝ ꯐꯤꯡꯅ ꯁꯅꯥꯕꯨꯟꯗ ꯌꯧꯈꯠꯂꯒ ꯌꯨꯝ ꯌꯧꯅꯕ ꯆꯠꯈꯤ ꯂꯩꯔꯦꯟ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯁꯥꯗꯣ ꯇꯥꯁꯤꯟꯅ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯂꯩ ꯑꯁꯥꯎꯕꯅ ꯃꯁꯥꯗꯣ ꯅꯤꯛ ꯂꯥꯎꯅ ꯂꯩ ꯅꯣꯡꯃꯇ ꯃꯥꯒꯤ ꯃꯃꯥ ꯀꯨꯝꯗꯝꯕꯤꯕꯨ ꯅꯤꯡꯁꯤꯡꯂꯝꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯅꯤꯡꯁꯤꯡꯍꯜꯂꯦ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕꯤ ꯂꯩꯔꯦꯟꯅꯤ ꯇꯨꯃꯤꯟ ꯃꯥꯡꯒꯣꯜ ꯎꯈꯣꯛꯇꯦꯟꯗꯨꯗ ꯇꯥꯁꯤꯜꯂꯒ ꯐꯝꯂꯒ ꯂꯩ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯏꯕꯦꯌꯥꯏꯃ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯁꯝꯗꯣ ꯇꯥꯞ ꯂꯥꯎꯅ ꯐꯣꯏ ꯂꯋꯥꯏ ꯂꯨꯇꯣꯟꯗꯒꯤ ꯂꯩꯔꯦꯟꯁꯨ ꯎꯪꯂꯤꯉꯤ ꯀꯝꯗꯧꯅ ꯀꯔꯝꯅ ꯁꯔꯛꯇ ꯂꯥꯛꯂꯒ ꯃꯥꯒꯤ ꯃꯁꯝ ꯑꯗꯣ ꯐꯣꯏꯔꯤꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯂꯩꯔꯦꯟ ꯏꯅꯦ ꯁꯦ ꯊꯥꯗꯣꯛꯑꯁꯦ ꯉꯥꯎꯔꯕ꯭ꯔꯣ ꯏꯅꯦꯕꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯑꯩꯒꯤ ꯁꯝꯂꯥꯡ ꯐꯣꯏꯔꯤꯁꯤꯕꯨ ꯏꯕꯦꯌꯥꯏꯃꯅ ꯊꯥꯗꯣꯛꯑꯣꯏ ꯄꯦꯟꯗ꯭ꯔꯤ ꯐꯥꯎ ꯐꯣꯏꯗꯨꯔꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪꯒꯨꯝꯕꯤ ꯄꯤꯗꯠ ꯄꯥꯗꯠꯄꯤ ꯑꯃꯅ ꯏꯆꯥ ꯇꯃꯨꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅꯒ ꯊꯥꯔꯗꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯃꯥ ꯑꯩꯅ ꯐꯥꯎꯕ ꯃꯁꯥꯗ ꯆꯩꯐꯝ ナꯏꯗꯦ ꯀꯦꯅ ꯆꯥꯅ ꯌꯣꯛꯇꯨꯅ ꯊꯝꯕꯤ ꯏꯆꯥꯕꯨ ꯅꯪꯅ ꯐꯨꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯂꯩꯔꯦꯟꯗꯣ ꯄꯤꯡ ꯂꯥꯎꯏ ꯃꯥꯁꯨ ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯊꯣꯛꯂꯒ ꯏꯕꯦꯌꯥꯏꯃꯒ ꯃꯨꯛꯅꯔꯦ ꯂꯩꯔꯦꯟ ꯑꯩꯗꯤ ꯈꯨꯠ ꯄꯥꯟꯗꯕ꯭ꯔꯥ ꯅꯪ ꯈꯛꯇꯔꯥ ꯈꯨꯠ ꯄꯥꯜꯂꯤꯁꯦ ꯈꯪꯅꯦꯕ ꯅꯪ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠ ꯍꯟꯗꯕꯁꯤꯗ ꯍꯦꯟꯖꯜꯂꯛꯏꯅꯦ ꯌꯨꯝꯗ ꯂꯥꯛꯄ ꯃꯤ ꯐꯨꯏꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯦꯌꯥꯏꯃꯒꯤ ꯈꯨꯠꯇꯣ ꯃꯌꯥꯅ ꯆꯤꯛꯏ ꯌꯥ ꯆꯤꯛꯄꯒꯤ ꯆꯩꯅꯥꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯋꯥꯏ ꯁꯝꯂꯥꯡ ꯐꯣꯏꯔꯝꯕꯗꯣ ꯊꯥꯗꯣꯔꯛꯏ ꯂꯩꯔꯦꯟ ꯁꯝꯂꯥꯡꯗꯣ ꯊꯥꯗꯣꯔꯛꯄꯗꯒꯤ ꯃꯄꯥꯡꯒꯜ ꯍꯟꯖꯤꯜꯂꯛꯏ ꯏꯕꯦꯌꯥꯏꯃꯅ ꯉꯥꯎꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯍꯨꯏꯅ ꯑꯣꯜꯂꯛꯄ꯭ꯔꯥ ꯅꯪꯕꯣ ꯃꯤꯉꯣꯟꯗꯒ ꯃꯌꯥꯅ ꯆꯤꯛꯅꯦꯅ ꯆꯤꯛꯏꯁꯤꯕꯣ ꯍꯣꯏ ꯑꯣꯜꯂꯛꯑꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪ ꯏꯕꯦꯌꯥꯏꯃꯅ ꯑꯃꯨꯛ ꯅꯪ ꯅꯆꯤꯟꯗꯨꯗ ꯊꯥꯖꯤꯜꯂꯨꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯦꯌꯥꯏꯃ ꯉꯪꯂꯗꯨꯅ ꯀꯩ ꯑꯃꯣꯝꯒꯨꯝ ꯂꯩꯔꯦꯟ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯑꯦ ꯐꯨꯗꯣꯏꯒꯤ ꯇꯥꯟꯖꯥꯗꯨꯗ ꯂꯩꯔꯦꯟꯅ ꯈꯨꯄꯥꯛꯅ ꯑꯃꯨꯛ ꯏꯕꯦꯌꯥꯏꯃꯗꯣ ꯑꯣꯜꯂ ꯑꯣꯜꯂꯒ ꯊꯥꯔꯛꯑꯦ ꯏꯕꯦꯌꯥꯏꯃꯗꯣ ꯇꯔꯪ ꯃꯂꯪ ꯆꯠꯂꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯦ ꯇꯟꯖꯥꯗꯨꯗ ꯑꯃꯨꯛ ꯇꯃꯨꯕꯤ ꯆꯪꯁꯤꯜꯂꯛꯑꯦ ꯃꯃꯥꯕꯨ ꯂꯥꯏꯀꯠꯅꯅꯕ ꯍꯣꯠꯅꯩ ꯂꯩꯔꯦꯟꯅ ꯅꯪꯅ ꯄꯥꯎ ꯇꯝꯂꯨꯔꯕꯅꯤꯅ ꯅꯃꯥꯁꯦ ꯄꯣꯍꯧꯅꯕ ꯂꯥꯛꯏꯕꯅꯤꯅꯦ ꯃꯗꯨꯒꯤ ꯃꯍꯩꯅꯤ ꯃꯥꯅ ꯐꯪꯂꯤꯕꯁꯦ ꯇꯃꯨꯕꯤꯅ ꯄꯨ ꯄꯥꯡꯁꯨꯅ ꯅꯥꯎꯀꯣꯟꯗ꯭ꯔꯕꯅꯤꯅ ꯊꯛꯀꯥ ꯅꯥꯏꯕ ꯈꯪꯗ꯭ꯔꯦꯅꯦ ꯑꯍꯜ ꯑꯃꯗ ꯍꯦꯛꯇ ꯈꯨꯠ ꯊꯥꯕ ꯉꯝꯂꯕꯅꯦꯕ ꯈꯪꯅꯦꯕ ꯅꯪ ꯀꯨꯝꯍꯩ ꯇꯧꯒꯦ ꯂꯦꯝꯅ ꯇꯣꯛꯑꯣꯏ ꯍꯣ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯇꯃꯨꯕꯤꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯥꯔꯗꯨꯅ ꯂꯩꯔꯦꯟ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯃꯥꯡꯒꯣꯟꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯏ ꯂꯩꯔꯦꯟꯗꯣ ꯏꯉꯛ ꯉꯛꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯥꯅ ꯐꯨꯔꯨꯔꯕꯅꯤꯅ ꯃꯇꯥꯡꯗꯨꯗ ꯑꯔꯥꯟꯕ ꯇꯥꯔꯦ ꯃꯤꯅ ꯀꯌꯥ ꯅꯨꯡꯁꯤꯗꯕꯅ ꯂꯩꯔꯦꯟ ꯑꯉꯥꯎꯕꯤꯁꯨ ꯇꯥꯔꯦ ꯑꯔꯥꯟꯕꯁꯨ ꯑꯣꯏꯔꯦ ꯏꯕꯦꯌꯥꯏꯃ ꯑꯃꯗꯤ ꯇꯃꯨꯕꯤꯒꯤ ꯃꯤꯆꯪꯗ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯇꯃꯨꯕꯤꯅ ꯃꯁꯦ ꯑꯉꯥꯎꯕꯤꯅꯤ ꯑꯉꯥꯎꯕꯤ ꯁꯦꯡꯂꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨ ꯆꯦꯟꯕꯤꯌꯨ ꯏꯕꯦꯌꯥꯏꯃꯅ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯏꯆꯥꯒ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯠꯅꯅꯨ ꯈꯥꯝꯖꯤꯟꯕ ꯂꯥꯛꯂꯒ ꯐꯨꯔꯤꯅꯤꯅꯦ ꯅꯨꯄꯤ ꯑꯃꯅ ꯃꯃꯥ ꯇꯧ ꯉꯝꯕꯤꯒꯤ ꯃꯆꯥꯅꯤ ꯃꯌꯦꯛꯅ ꯁꯦꯡꯅ ꯇꯥꯛꯂꯕꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯗꯨꯅ ꯃꯥꯕꯨ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯊꯝꯕꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡ ꯃꯅꯥꯎ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯐꯠꯇꯕ ꯊꯕꯛ ꯊꯧꯑꯣꯡ ꯑꯃ ꯍꯦꯛ ꯆꯠꯊꯕ ꯊꯣꯛꯂꯕ ꯃꯥꯕꯨ ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯣꯏ ꯌꯥꯏꯌꯦ ꯂꯩꯀꯥꯏꯁꯤꯗ ꯂꯩꯍꯟꯗꯕ ꯁꯥ ꯃꯔꯛ ꯉꯥ ꯃꯔꯛꯀꯤ ꯂꯤꯆꯠ ꯆꯠꯂꯕꯗꯤ ꯃꯁꯥꯅ ꯄꯨꯟꯗꯕ ꯇꯥꯕꯅꯤ ꯂꯩꯔꯦꯟ ꯍꯣꯏ ꯃꯌꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩ ꯃꯌꯥꯝꯗꯨꯅ ꯃꯥꯕꯨ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯔꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯃꯅꯥꯀꯣꯡꯗ ꯃꯤꯅ ꯉꯥꯡꯂꯝꯕꯁꯤꯡ ꯑꯗꯣ ꯁꯤꯡꯌꯥ ꯌꯩꯗꯨꯅ ꯂꯩꯍꯧꯏ
ꯋꯥꯔꯛꯄꯤꯅꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯦꯟꯖꯤꯜꯂꯛꯏꯅꯤ ꯃꯃꯥ ꯂꯧꯔꯤꯅꯤ ꯃꯃꯥꯗꯣ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯑꯣꯏꯔꯝꯂꯗꯤ ꯄꯨꯜꯂꯒ ꯐꯨꯒꯗꯕꯅꯤ ꯍꯨꯏꯔꯥ ꯍꯨꯏ ꯅꯠꯇ ꯃꯤꯔꯥ ꯃꯤ ꯅꯠꯇ ꯀꯤꯗꯨꯝ ꯀꯤꯖꯔꯦꯗ ꯃꯤꯉꯣꯟꯗ ꯃꯌꯥ ꯑꯆꯧꯕꯁꯤꯅ ꯆꯤꯛꯅꯤꯅ ꯆꯤꯁꯤꯕꯣ ꯂꯝꯖꯥ ꯁꯔꯥ ꯁꯦꯡꯂꯕꯅꯦ ꯂꯥꯜꯂꯦ ꯍꯥꯏꯌꯣ ꯂꯥꯜꯂꯦ ꯍꯥꯏꯌꯣ ꯍꯥꯏꯌꯨꯅꯦ ꯏꯕꯦ ꯑꯃꯗ ꯀꯔꯤ ꯌꯦꯡꯂꯤ ꯂꯨꯝꯂꯤꯕ ꯃꯆꯤꯟꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯕꯨ ꯊꯥꯔꯨꯝꯅꯔꯗꯅ ꯂꯩꯁꯥꯕꯤ ꯃꯥꯅꯒ ꯌꯥꯎꯔꯤꯕ ꯃꯈꯨꯠꯁꯦ ꯊꯨꯗꯦꯛꯎ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯊꯥꯖꯤꯜꯂꯨꯅꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯋꯥꯠꯍꯧꯁꯤ ꯃꯌꯥꯝ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯂꯩꯔꯦꯟ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯍꯧꯏ ꯂꯩꯔꯦꯟꯅ ꯏꯔꯥꯜꯁꯨ ꯂꯩꯇꯕ ꯑꯩꯉꯣꯟꯗ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯔꯤꯒꯤ ꯏꯔꯥꯜ ꯁꯤꯔꯤ ꯑꯩꯕꯨ ꯏꯅꯤꯡ ꯇꯝꯍꯜꯂꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯅꯕ ꯁꯤꯟꯕꯤꯒꯅꯨ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ ꯑꯩꯒꯤ ꯏꯔꯥꯜꯕꯨ ꯀꯔꯤꯅꯣ ꯃꯤꯒꯤ ꯃꯆꯥ ꯂꯝꯂꯥꯟꯕ ꯑꯃꯠꯇꯗ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯥꯌꯧꯈꯤꯕ ꯂꯩꯇꯦ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯈꯤꯕꯁꯨ ꯂꯩꯇꯦ ꯃꯆꯥ ꯃꯌꯥ ꯑꯣꯏꯒꯗꯕ ꯀꯅꯥꯗ ꯑꯩꯅ ꯏꯔꯥꯡ ꯇꯧꯔꯨꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯐꯝꯗ ꯃꯔꯝ ꯆꯥꯗꯕ ꯏꯔꯥꯜ ꯃꯌꯥꯝ ꯑꯃ ꯁꯤꯔꯤꯕ ꯋꯥꯔꯤꯁꯤꯒꯤ 15 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯊꯝꯖꯈ꯭ꯔꯦ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ